Manipurgi wangba amasung Indiagi wangbagi oiba maruoiba pau content masang khatang mayamda share tawjaramge. Melitena pandemic manungda miyam tengbangkiba miyoi manga hatkhrei. Sahi tara sanglaba lan amaga COVID-19 pandemic ka phangjinariba Nigeria gi awang nongpok thangbadagi manung hanjinba mafamsingdagi awaba taraba miyamda chinjak ising amasung medical pulamsing piba miyoi manga June thara masak ukhidre mangkhre adubu kiningai oiraba video amada ngarang yumjagisa numita makhoi adu amuk tholakhre makhoi gi punsigi aroiba mikupsing adu video aduna ulakhi international aid group sing amasum government kidamak thabak tawkiba Nigerian sing adubu thadokman gi sel launaba Boko Iram militant sing na phakibani amasum camera gi mamangda makhoibu hatkibani haina authorities na hairi Nigerian President Muhammadu Buhari gi office na hingsa adu condemn tawki amasum laikhidrabagi imung singda awaba phungdokhrei makhoi edu agency singni government na fawba yauksinba ngamdaba mafam singda makhoina sangsilli haina Maiduguri da political scientist Abu Bakar Sadiq Kurbena haikhiana su pausna makhatari